State as the popular government ama lingnabagi akanba MAONGDA SHEM-SHANARINGEI CHEIRAK asda Center na Manipur Da Thamliba President rule Louthokpagi Mami Leite HAINA BJP ke senior leader amana PHONGDORAKLE HAIRI Hiramasagi matangda national gi pausai Indian Express ta phonglakpa report amana hai Manipur da miyam gi anoba lengak ama lingnaba ngarang ruling gi MLA singna governor ga unaba laikhrabasu hauzik oiriba Manipur gi phiba Mr President rule matam ama hekta da Louthokpagi wafam leitri haina pau gi likhuna mana khanghalakle pau gi likhuna sena makata na hai hauzik oiriba Manipur gi phiba masida center amasung state machinery singi ahan ba thabakti popular government amaling banate hauzik phiba Mr political gi khumang sausin gadaba thabak thauramna Manipur gi tangdu leitaba phibam hanjilaknabagi thaurangda nathairakpa yai state asida hauzik paikhatliba thabak thaurang khudingmak mahiyanba hauraklabani haina pauchi asina makhatari amaramda BJP gi national leaders sing amasung Central government na Manipur da miyam gi anoba lengak ama hauzik maki oina lingba pamdri hauzik ki phibam masda anoba lengak ama sembagi wafam asi oithokpagi wangmada lei haina Manipur gi phibam kupna khangba BJP gi senior leader amana phongdorakle hairi ngarang BJP gi MLA singna Rajbhavan da chatuna governor ga unakhiba adu icham chamba official visit amani haina state ki luchingba amana phongdorakpa lei BJP asi yamna discipline leiba party ni kanabu state asi luchingba oina khangadage haibadu central leadership ka makhoi gi makhada lepkani khongthang adu inba tabani haina paus na makhatari panbayabadi ngarang BJP gi MLA tarana Manipur gi governor Ajay Kumar Balaga unaduna miyam gi anoba lenga ama semnabagi dambak legislatures nifumari gi support leiri haiba wafam governor da khanghalamba leikrabani haina su Indian Express ki paus na makhatari